Lakhipuronline puthokchaba May gi tang 19 thangje numit ki Khomjinba Pao tabirase ahanbada maroiba Pao Silchar gi Marwari Jubo Sangsthana Kasar Jila Lenga ki kutangda fogging machine ama kusinarakre Dima Hasaw amati Kasar Jila gi Gunotsob jaithokre Lakhipur gi MLA na Lenlekaida Jagannath Mandir sabagi urep uyung tamkhre amasung jiribamdagi phagatkiba yu amadi yu sungbagi potlam kaya mangankhre Hojik mapungoiba Pao tabirase Silchar gi Marwari Jubo Sangsthana lamdamasigi ichauna awana nanglabasingda nongmagi tangai fadana changba potlamsing leptana tengmang lakhibagi matungda ngarang sangstha asina ngarang Kasar Jila gi DC Kirtijoli gi kuthangda fogging machine ama miyamda kusinakre lamdamasida ising kangtharakpaga iroinana tin kanggi masing hengalakpana marwaina tungduna leiba isingda kang macha pokthorokpagi chang hengalakpa si mayokna bangamnanaba loinana jila gi oina fogging machine gi awatpa leiba si mention ba oina sangstha sina tengba oina pibani haire thauramda joint director health Asutosh Barman ga loinana atei miyoi kayasu sarujaki हमारी एक फॉगिंग मशीन उन्होंने खरीदा है ये कम्युनिटी के लिए है जैसे आप जानते हैं फ्लड सीज़न आ रहा है आ गया है एक्चुअली एंड बहुत वाटर लॉगिंग एरियाज़ में फिर मस्कीटोज़ डायरिया ये सब स्प्रेड होते हैं तो फॉगिंग से आई रियली होप कि ये लोकेशंस जहाँ पे पानी ठहर चुका है उसमें ये मच्छर के लार्वे मारने के लिए बहुत हेल्प होगा मैं काफ़ी लोग आ रहे हैं कि उनको फ्लड में थोड़ा हेल्प करना है लॉट ऑफ पीपल आर राइटिंग टू मी मैं उनसे यही रिक्वेस्ट करती हूँ ऐसे कम्युनिटी स्पेसिफिक आप इनिशिएटिव ले सकते हैं स्पेशली ऑन सैनिटेशन फ्रंट बिकॉज ड्राई राशन स्टिल गवर्नमेंट इज़ गिविंग एंड आपका अगर सैनिटेशन में एंड अदर जो हम वॉश प्लस जो बोलते हैं उस सेक्टर्स में आप देख सकते हैं तो ओवरऑल ज़िला इस बार फ्लड सीजन में भी ज़्यादा डिजीज़ से ना स्प्रेड हो यही मेरी आशा है Dima Hasaw amadi Kasar Jila gi Gunotsob jaithokre Kasar amadi Dima Hasaw gi mapam-mapamda ichaw gi pibam hantaraklagasu mahisang kaya marom isingna thumjinduna leiba amadi ichawna maram oiraga mahisang kharada relief camp hangduna leibana maram oiraga hairiba jila ani asida jun gi tang amadagi mari phawa pangthokani haina tawramba ahum suba tangkaki Gunotsob jaithokle haina Dima Hasaw gi principal secretary amadi Kasar Jila gi DC gi mapamda thaba cherol amada wafam asigi matangda khangankibani Ihan hanbo ina Barak Tampak ta cabinet mifam pangthokani haina miyamna khorang na ngainaramba Silchar da pangthokani haina tawramba cabinet mifam su ising ichawna maram oiraga jaithokre mifam asi tha asigi tang 38 da oina pangthokani haina thajaba jaba Pao gi likhun asina hairi Barak Tampak ki choyai ne na kundaminari ba irei cha sigi afamda Krishnamani mutum na ikai khumda go uchari handak nauna puthokadawriba melai film production gi matam gi ichel haina mingthon ba hairiba film asigi artist pamjai kalabu thawai yawba kalabu pamjaba miyoi singna hairiba film asida saruk yabinabagi damakta melai film production gi maikei dagi paujeloina lauthok cheri hairiba film asida yawbinabagi damakta makhada piriba contact number asida call tawduna melai film production gi producer amadi director ga wari sanabiu haina melai film production gi mahut sinjaraga Krishnamani mutum na miyamda paujeloina lauthok cheri Lakhipur gi Lenlikai ward number 7 da leiba Jagannath Mandir ngarang MLA Kausik Raina urep uyung tamkhre haukiba Lakhipur municipal mikalda BJP gi ticket phangduna ward member tareta ward commissioner gi mirep oikibi Ajanta Debna mahaki campaign lakpada piramba commitment gi matung ina mahakna vote karaba matungda nauna MLA oirakiba Sri Kausik Raina masagi senphamna laiseng asi sabiragani haina thajaba piramkibani hairi haiki bawapam ngakpo oina ngarang urep uyung tamkibani MLA na hai laisang sabagi damakta lenga ke maigi dagi hauzeki oina scheme leite ayakna isagi oina lupa lakh manga laisang asigi damak kachabani haiki thoromasida Sri Kausik Rai MLA Lakhipur Mutum Rina Singh chairperson MDC K Anita Devi ZPC Lakhipur East
Ajanta Dev Ward Commissioner, Leisungam Robindro Ward Commissioner, Nandu Gunjan Kaur Ward Commissioner, Loinana Sanjoy Thakur Mandal President amadi BJP Party ki ate miyoi kayasu saruk jaki. Manipuri Kala Academy Lakhipur Khunau na silangduna Lakhipur Khunau Oinam Baladev ki mandopta mipamama pangthokre. Academy asigi President Oiribi amadi Nongpok Lakhipur gi ZPC Kabrabam Ongbi Anitana Tharoma pu oiduna pangthokiba mipamda MDC ki Chairperson Mutumrina, Retired SDO Oinam Biramani, Warakpam Bijoy, Nongthombam Kanta Oinam Manoranjan, Ward Member Oinam Bidit, Nongthombam Biren, Oinam Bidu amadi Kabrabam Upendra na chingba miyoi singna saruk yaki. Mifamda Krista Kumja lising amaga chamapan humpu humdoida linkatuna chahi asimaktada register tawkiba Manipuri Kala Academy Lakhipur Khunau gi matangda kupna khana denaki loinana lakliba August 16 athoba singi ningsing numit pangthokpagi wafamsu mifamna khanaki. Matam amagi maming leiraba Kamrangagi Mukna amadi thangtagi oza Maisnam Jugindro leikidre leikidaba matamda masagi chahi marfutrani thoi sukre. Mahak haukiba Sakol se numit megi tang kuntaru kasar Kamranga da leiba masagi sangai da leikidabani. Mahangla leikidabada maigai kaya dagi awapa phangtok naragli. Tha asigi tang kuntarukta Jiribam ki SP Khetrimayum Rabi Kumar IPS ki midyang makhada Phagat kiba yu amadi yu sungbagi potlam kaya Jingdong Laikai da leiba Jiribam Municipal Council gi Solid Waste Management Processing Site da ngarang dispose tawkre. Mayai kaba nisa sing manganba asida Jiribam District ki Police Officer sing yauna atai personnel sing Jiribam Municipal Council gi Executive Officer M Surjit Singh kada amadi Laikai gi Maira Paibi yauna Paumi Singh mamangda potlam sing adu haidoktuna mangankre hairi. Thorom aduga mari lenana SDPO TS Chamna Anal na hai miyoi begi punsi mangba yaba asiguma thabak sing asigi mayokta makhatana drive chathagi gani haiki. Jiribam District Police na Jiribam gi mafam kharada yu sungba amasung yu yonba mayam phakiba mayam ngasi Jiribam District Municipality Council gi Executive Officer Sir Sujit Naluchingba team amasung kadagi members sing amasung local gi Maira Paibi sing lone na District Police ki team mayang mapullaga rangi phakiba mayam yu mayam amasung yu sungnaba pochai mayam adu Jiribam Municipality gi dumping ground pachao sida ngasi mayam mamangda madol loinamak dispose tawkre sigumba Jiribam District ta miyabi punsi mangadaba tungi naha singbu makhoi punsi da asmana lambi manghanba sigumsi thawdokse thoktana naba mayam nasu support tawduna lei lona District Police nasu amuk hanna sigumba phataba mayam si amuk drive chathaki gani. Nonglei nungsina tin humdokhibadagi Jiribam ki Ningsing Khulda leiba District Hospital gi lupa lak marfutrani thoi gi oxygen plant nong chaduna leire haire. Ningsing bayai 500 LPM capacity gi oxygen plant asi mamang chahida Manipur Police Housing Corporation Limited na lupa lak marfutrani thoi changna sakhibani aduga Manipur gi CM N Biren Singh na October gi tang 3 ta sangha khibani. Hiramasi matangda Jiri News Network tagi phangba pau amana hai oxygen plant asi sabagi tin kupada mi onthakibana tin kupna naba mi phangdabana tawbani haina CMO Dr. E Okendra Singh na hairakre athuba matamda semjillagani haina thajaba pirakle hairi. Aroibada maruoiba pau amukhanna Silchar gi Marwari Jubo Sangstana Kasar Jila Lenga ki kutangda fogging machine ama kusina rakre. Dima hasawa mati Kasar Jila gi Gunotsop jaithokre. Lakhipur gi MLA na Lenlaikai da Jagannath Mandir sabagi urep uyung tamkre. Amasung Jiribam dagi phagat kiba yu amadi yu sungbagi potlam kaya mangankre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloijare.